ꯅꯣꯏꯗꯥꯗ ꯈꯜꯂꯨꯕ ꯆꯦꯛ ꯇꯧꯁꯤ ꯗꯦꯂꯤꯚꯔꯤ ꯇꯧꯕꯤꯔꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯇꯤꯀꯦꯠꯁꯤꯁꯨ ꯑꯁꯥ ꯃꯅꯨꯡꯗ ꯀꯨꯏꯅ ꯃꯥꯡꯉꯨꯔꯕ ꯇ꯭ꯔꯦꯛꯀꯤꯡ ꯑꯞꯗꯦꯠ ꯀꯩꯀꯩ ꯀꯔꯤꯝ ꯐꯪꯗꯅ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯌꯥꯝ ꯆꯝꯕ ꯄꯣꯠꯅꯤꯗ ꯃꯣꯕꯥꯏꯜꯒꯤ ꯁꯨꯝ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯗꯒꯤ ꯀꯟꯇꯦꯟ ꯃꯆꯥ ꯃꯆꯥꯒꯨꯝꯕ ꯁꯦꯝꯕ ꯅꯠꯇ꯭ꯔꯒꯅ ꯔꯦꯀꯣꯔꯗꯤꯡ ꯏꯁꯇꯨꯗꯤꯑꯣꯗ ꯁꯨꯝ ꯃꯆꯥ ꯇꯧꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯐꯤꯛꯁ ꯇꯧꯔꯒ ꯊꯝꯅꯕ ꯍꯥꯏꯇꯥꯔꯦ ꯈꯨꯠꯅ ꯄꯥꯏꯅꯗ꯭ꯔꯉꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯆꯦꯟꯕꯅꯤ ꯁꯤ ꯂꯩꯔꯦ ꯀꯝꯄꯦꯅꯤ ꯗꯤꯖꯤꯇꯦꯜꯒꯤ ꯄꯣꯔꯇꯦꯕꯜ ꯁꯦꯜꯐꯤ ꯇ꯭ꯔꯥꯏꯄꯣꯠ ꯏꯁꯇꯤꯛ ꯃꯣꯗꯦꯜ ꯅꯝꯕꯔꯅ DTR 555SS with wireless promote and relax tripod base. ꯑꯣꯀꯦ ꯌꯦꯡꯉꯁꯤ ꯑꯗꯨꯝ ꯄꯣꯠꯁꯤꯗꯤ ꯈꯤꯇꯪ ꯂꯨꯖ ꯑꯣꯏꯅꯗꯤ ꯂꯥꯛꯑꯦ ꯃꯃꯟ ꯀꯩꯁꯨ ꯌꯥꯝ ꯇꯥꯡꯕ ꯅꯠꯇꯦ ꯑꯗꯨ ꯀꯔꯤꯝ ꯂꯩꯇꯅ ꯇꯧꯕꯁꯤꯒꯤ ꯇꯧꯅꯕ ꯊꯥꯕꯁꯨ ꯃꯣꯏꯁꯤ ꯁꯦꯟꯗꯔ ꯑꯣꯊꯣꯔꯤꯇꯤꯅ ꯈꯤꯇꯪ ꯂꯨꯖ ꯑꯣꯏꯅ ꯊꯥꯔꯛꯄ ꯃꯥꯜꯂꯦ ꯀꯝꯄꯦꯅꯤꯗꯤ ꯖꯤꯇꯦꯛꯅꯤ ꯍꯥꯏꯕꯨ ꯑꯗꯨ ꯄꯥꯏꯕꯗ ꯀꯩꯅꯣꯁꯤꯕꯨꯗꯤ ꯋꯦꯠ ꯈꯤꯇꯪ ꯂꯩ ꯀꯣ ꯑꯣꯀꯦ ꯂꯩꯔꯦ ꯑꯗꯨꯗꯤ ꯌꯦꯡꯉꯁꯤ ꯁꯤꯃ ꯂꯩꯔꯦ ꯑꯣꯀꯦ ꯁꯤꯗꯅ ꯃꯥꯒꯤ ꯕ꯭ꯂꯨꯇꯨꯠ ꯀꯅꯦꯛꯁꯟ ꯌꯥꯎꯔꯦꯀꯣ ꯃꯣꯕꯥꯏꯜ ꯀ꯭ꯂꯥꯝꯒꯤ ꯁꯔꯨꯛꯅ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯀ꯭ꯂꯥꯝꯒꯤ ꯁꯔꯨꯛ ꯃꯣꯕꯥꯏꯜꯒꯤ ꯇꯧꯅꯕ ꯑꯗꯨꯝ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯑꯗꯨꯒ ꯑꯃꯁꯤꯅ ꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤ ꯀꯦꯃꯦꯔꯥꯒꯤ ꯑꯣꯏꯒꯨꯝ ꯇꯧꯕꯅꯤ DSLR ꯀꯦꯃꯦꯔꯥꯒꯤ ꯂꯩꯁꯤꯟꯐꯝ ꯁꯤ DSLR ꯂꯧꯊꯣꯛꯑꯒ ꯐꯤꯛꯁ ꯇꯧꯔꯒ ꯌꯦꯡꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨ ꯃꯁꯤ ꯁꯤꯅꯦꯃꯥꯒꯤ ꯑꯦꯡꯒꯜ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯅꯕꯅꯤꯀꯣ ꯁꯤ ꯂꯩꯔꯦ ꯃꯥꯒꯤ ꯃꯈꯣꯡꯁꯤ ꯁꯨꯝ ꯄꯥꯏꯕꯗꯗꯤ ꯌꯥꯝ ꯃꯁꯥ ꯂꯤꯡꯅ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯝ ꯂꯧꯕꯤꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯁꯤ ꯃꯥꯒꯤ ꯔꯣꯇꯦꯠ ꯇꯧꯅꯕꯀꯣ 360 ꯒꯤ ꯁꯤꯗ ꯃꯣꯕꯥꯏꯜꯁꯤ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯃꯥꯒꯤꯁꯤ ꯋꯥꯡꯈꯠꯍꯟꯕꯁꯤ ꯃꯥꯒꯤ ꯍꯥꯏꯁꯤ 360 ꯔꯣꯇꯦꯠ ꯂꯩꯔꯦꯀꯣ ꯔꯣꯇꯦꯁꯟꯅ ꯑꯗꯨꯒ ꯃꯣꯁ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯑꯞ ꯇꯨ 8 ꯁꯦꯟꯇꯤꯃꯤꯇꯔꯒꯤ ꯑꯗꯨꯒ ꯑꯦꯂꯨꯃꯤꯅꯤꯌꯝ ꯑꯣꯏꯕ 7 ꯁꯦꯂꯦꯛꯁꯟ ꯀ꯭ꯂꯣꯠ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯕ꯭ꯂꯨꯇꯨꯠꯀꯤ 4 ꯄꯣꯏꯟ ꯀꯩꯅꯣ ꯌꯥꯎꯔꯦ
adjustable 4 legs stand yaure. Magi operate range Bluetooth ki up to 10 meter high ko main pibiche. Daibudi connection toroga yengde. Magi awang basi 5 point piano mo oigibina I should exactly kawre imbieng asiko. Okay, yam lingi ko. Magi sensing lakan wang wang. So si wadum kram chingkalangai dum later na te lady ko. Tiga. Kanan kali. Mobile dah. Apa je? Okay. Juga DSLR kalau select ya. Oke, semain to ya ko. Ini orang ni mai watch siamna link ko. Sini juga setting si. Kadang siam motoy na lay ya. Sana pani. Okay. Okay. Nong suka mang ba na rainbow sumsalay na po bagi rainbow ko sumamito eh. Okay, thank you. Sige sumayin deh masih tayo po. Sige po si kitang sure po water mali yan check toga kay adjust to yaba hay dum yeng jaraget tamna. Thank you. Tension jage. Enjoy.